ꯑꯗꯣ ꯅꯪ 이바니 우나지ꯁꯨ 하이ꯗꯅ ꯁꯣꯝꯗ ꯀꯃꯥꯏ ꯂꯥꯛꯏꯅꯣ? ꯇꯥꯂꯩꯆꯤꯜꯒꯤ ꯃꯅꯝꯗꯣ ꯈꯪꯕ ꯑꯗꯨꯗ ꯁꯣꯝꯗ ꯂꯩꯔꯝꯒꯅꯤꯅ ꯂꯥꯛꯏꯅꯦ. 이사디 ꯀꯩ ꯂꯝꯗꯩꯅꯣ? ꯈꯨꯅꯧꯗꯒꯤꯅꯦ 이마. 이마ꯅ 빵 당절리. 이마ꯅ 강으로해봐. ꯑꯗꯣ ꯋꯥꯝ ꯍꯥꯏꯕꯤꯒꯦ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯗꯤ ꯑꯩ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯀꯣ. ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯀꯩ ꯍꯥꯏꯔꯨꯅꯤ? ꯍꯔꯥꯎꯔꯤꯅꯤ ꯀꯩꯅꯣ. ꯑꯁ ꯃꯁꯛꯀꯤ ꯍꯥꯏꯔꯨꯗꯤ ꯏꯇꯥꯎ ꯈꯨꯐꯖ ꯑꯃ ꯌꯦꯡꯕꯗ ꯏꯪꯕꯝꯁꯨ ꯌꯥꯎꯏ. ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯄꯤꯔꯒꯦ. ꯇꯥꯂꯩꯆꯤꯜ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯖꯥꯠꯅꯤꯀꯣ. ꯇꯥꯂꯩꯆꯤꯜ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯣ ꯍꯥꯏꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯃꯅꯤꯄꯨꯔꯗ ꯆꯠꯀꯅꯤꯒ ꯑꯝꯇ ꯍꯥꯏꯔꯝꯗꯦꯕ. ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯅꯦ. ꯅꯠꯇꯦꯅꯦ ꯑꯩꯕꯨ ꯀꯥꯎꯔꯒꯦꯅ ꯈꯟꯕꯩꯔꯕ? ꯂꯥꯏꯔ ꯁꯨꯗꯠꯅꯕ ꯄꯨꯄꯥꯡ ꯁꯨꯗꯕ ꯂꯩꯐꯝ ꯐꯥꯎꯕ ꯂꯩꯇꯕ ꯅꯈꯣꯏꯅ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯆꯥꯅꯨꯄꯥꯗꯨꯅ ꯏꯆꯥꯅꯨꯄꯤꯗꯣ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ. ꯀꯔꯤ ꯍꯥꯏꯕ? ꯅꯆꯥꯅꯨꯄꯥꯗꯨꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯅ ꯄꯨꯈ꯭ꯔꯦ. ꯑꯗꯣ ꯊꯥꯖ ꯑꯩꯗꯤ ꯅꯪꯁꯦ ꯍꯦꯛ ꯎꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯅꯤ ꯇꯥꯛꯄ ꯑꯗꯨꯒꯨꯝꯕ ꯐꯤꯖꯣꯜ ꯑꯣꯏꯅ ꯁꯦꯠꯍꯟꯅꯤꯡꯉꯤ. ꯑꯩ ꯁꯦꯠꯂꯤꯁꯦ ꯐꯖꯗ꯭ꯔꯕ? ꯅꯪꯅ ꯆꯤꯡꯕꯤꯔꯝꯕ ꯂꯩꯁꯤꯅ ꯁꯝꯕꯜ ꯑꯣꯏꯔꯦ ꯉꯁꯤ 이바니기 와ꯖꯁꯅꯨ ꯀꯞꯆꯁꯅꯨ ꯑꯄꯪꯕ ꯊꯃꯣꯏ ꯅꯨꯡꯁꯤꯖꯕ ꯍꯩꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ. ꯑꯗꯨꯗꯤ ꯅꯪꯒ ꯈꯪꯅꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯀꯗꯤ ꯂꯩꯇ꯭ꯔꯥ? ꯂꯩꯔꯝꯃꯤ ꯂꯩꯀꯥꯏꯒꯤꯅꯤ. 이바니 ꯅꯣꯡꯃꯒꯤ ꯎꯅꯍꯧꯗꯕꯗ ꯅꯣꯡꯃꯇ ꯂꯩꯕ ꯉꯝꯗꯦ. ꯃꯇꯝ ꯈꯔ ꯑꯗꯨꯝꯅ ꯎꯅꯕꯗꯣ ꯌꯥꯝꯃꯟꯈ꯭ꯔ ꯃꯥꯜꯂꯦ. 이바니ꯒꯤ ꯋꯥꯔꯤꯗꯣ ꯈꯪꯍꯧꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯋꯥꯕꯝꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯍꯥꯞꯀꯦ ꯈꯜꯂꯤꯁꯤꯕꯣ? ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ. ꯅꯠꯇ꯭ꯔꯒꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯣꯏ. ꯁꯤꯒꯤ ꯇꯥꯕꯅꯤ. ꯂꯩꯉꯣꯏꯅꯤꯅꯦ. ꯁꯤ ꯀꯅꯥꯏ ꯄꯣꯠꯅꯣ ꯈꯪꯉꯕꯣ? ꯈꯪꯉꯦ. ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯦ. ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ. ꯀꯔꯝꯕ ꯗꯥꯂꯩꯆꯤꯜꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯅꯣ ꯑꯩꯉꯣꯟꯗ ꯁꯤꯡꯗꯣꯛꯀꯗꯧꯔꯤꯕꯗꯣ? ꯑꯩꯕꯨ ꯅꯝꯗꯅ ꯃꯤꯒꯤ ꯑꯣꯏꯈꯤꯅꯕ ꯗꯥꯂꯩꯆꯤꯜꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ?